Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Kramjare Lativegi taste of cartoon ki mahau ming tabri su ahmed talang seri meron ngasi infal apunga pa ausia singe cartoon singda cartoonist sina kari haining liba kari phonok liba kari wakal khalang niba habdo miyam sanonga thamjage ahmed lakhusage Shanghai Express ki onthok pani dajda onthok pani da hari bisa sensitive yang bio khoi gi opposition party gi office am oiduni mage secretary na khabar pusela pagi senni adaida sagi congress ki leader hai tar opposition leader si man ko ibna se खबर का पानिंग दरे थंबाल की थंबाल ngakta ngai re na hadu si khoi advertise bu tawro amu tawro issue se adu khana ne na ba mayam bu tawro da wari chana ba mayam da ama secretary na haire khabar da nate sar radio da suni thambal ki wari ngakta ne na ngasai gi lai ba issue se da khoi cartoonist na khara haining ba male so ma khoi issue lai ba advertisement me thok ro ma to ro ji se dum saka pai ni na dum thambal ki wari khara tawrani any issue thola su amma toro so jik silo responsible thamban ki sarkar le ni na adum thabak to di mi wa tai thabak to di mi wa ta de have to aduna sai adum myam gi thabak to ba aduma sarkar lu ching mama oi bani na khare de dum praja na ngna ba khona sim ta ta ni khang ba ta bani aduni sei da khabar kagaz da gi radio di kari di myam je thamai thabal ngak ta ngai re khabar ga si paning de se na haira ko to mana khabar na te sa radio da suni thambal gi wari ngak ta ni haidana ana khara adum sarkar le di सरकार दुगी मायोग तंगांगनबा अफब तौर थागतबा फतबा तौरगना दुम गांगनबा इसे दुम मसाना ताबनी अदना साइग लेनेबा सिचुएशन सिदा मसाइ कार्टूनिस्ट थमकबा एगा बीबीएस थमकबा याम फजबा सिजु कार्टून ने थमजगे पतंग द लेसिना कोई सना लेबा किनी सना लेबा की लोइरे दना अदना ngarang sia कोई इंटरनेशनल मदर्स डे हैगद्रा मालेम की इमा की निमित अना मदर्स डे इंटरनेशनल याव दे मदर्स डे ना पालन तोरम पांगतोक ने अना सोशल मीडिया दा करिदा फेसबुक दा करिदा थागनबा दगी माई कमेंट पिनबा यावी ngasi gatang mother's day da ima chiluna tawgadra nungti gi tawroidra aduga hoi nungti gi loina badana amani ngasi ne special na lakpani haiba mayam tongan ba adum debate adum tawnei adai dang sagi macha ne pi ani sina hoi facebook da thagana mama ji ga torga selfie nambani ima mother's day gi photo thagat kiana adai da mama sina haire na khoi gi phi singe subolution gi gene suning de bisa na tona ka da mama sina phi sure leibibani aduna sagi nusiba sarga facebook ta maila pale madu adana tono mayam cc adum debate amoina mayam se dum trending amoina ngarang che social media da leibani adani tholai ba sai cartoon se thambai je ima mother's day ki photo thagat kiana aduma ma na khopani na khoi gi phi singchi subolution khege da na suning de bi sa na ji sabi da dum yawre ji khara su dum khara gi wani adum yaw da nate khoi macha mayam pokko da hangko ama yawena suning da ba dum sabi su yaw ba mama pa da nei ba hanur bokta da mama para cha ising thongan ba sak thong ba hitie ga lemba si yaw da nate mayam se dum thengda ba yawrini adani ngasai facebook thaga na bo hona ba mama se toroga selfie number ne mama sina na khoi gi fi singchi subolution gi ga na suning da bi sha na ngathai gi thabak to ba yamna katan noi ba mayam khara su yaw da nate adai dani ngasai gi mama sina haire se asona kan dani mama nu si ba saraga pale ma nu si bi na ki yathang matung inani kaina se thagan na ba mayam yawba ta seng thagat bu yawi adagi kana gumba mama lejeda ba mama lekida ba mayam yaw su nuai ta ba dum fil to ba yaw bani aduna hoi international mothers day to ba fathers day to ba dum noi to ne du ba khoi gi chanibida chanibina tabra hai si su mayam su hangna ba yawi ani akhoi ji loi su re celebration je tha khudi gi dum celebration leibani ana sai ji da mai ma pam bani ma right ni haina to nga to ba du leidana mayam haina baduni akhoi gi pot haibam su lei sa gi identity haibam su aduna adu gi phum su mayam haina ba phum mayam lei adu gi potuna
ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯕꯤꯍꯥꯏꯟꯗ ꯀꯔꯤ ꯂꯩꯒꯦꯗꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯅ MLA ꯍꯥꯏꯔꯁꯨ ꯃꯤꯅꯤꯁꯇꯔ ꯍꯥꯏꯁꯤꯔꯥ ꯅꯥꯀꯟꯗ ꯊꯥꯔꯦ ꯁꯥꯏꯟ ꯕꯣꯔꯗꯇ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯦꯅ ꯑꯗ ꯃꯌꯥꯝꯁꯦ ꯌꯦꯡꯈꯠꯂꯨꯔꯒ ꯏꯟꯁꯄꯦꯛꯁꯟ ꯆꯠꯂꯨꯔꯒ ꯂꯥꯛꯄꯩ ꯁꯤꯟꯅꯤ ꯑꯗꯩꯗ ꯃꯤꯅꯤꯁꯇꯔꯁꯤꯅ ꯍꯥꯏꯔꯦ ꯃꯣꯏꯁꯤ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯉꯥꯡꯂꯛꯀꯅꯤꯅꯦ ꯑꯅ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯐꯅ ꯑꯗꯨꯝ ꯈꯟꯗꯕꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯠꯇꯨꯁꯨ ꯄꯤꯕꯥꯐꯝ ꯅꯠꯇꯦ ꯆꯍꯤ 5ꯗꯨꯗ ꯚꯣꯠ ꯀꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣꯏ MLA ꯑꯣꯏꯔꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ ꯚꯣꯠ ꯀꯥꯗꯕ MLA 2-3 ꯃꯤꯅꯤꯁꯇꯔꯒ ꯑꯣꯏꯔꯝꯃꯒ ꯚꯣꯠ ꯀꯥꯗꯕꯒꯤ ꯃꯣꯏꯅ ꯋꯥꯈꯤꯕ ꯃꯣꯏꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯁꯤ ꯃꯀꯣꯛꯇ ꯑꯩꯈꯣꯏ ꯌꯦꯠꯁꯜꯂꯒ ꯃꯌꯥꯝ ꯈꯪꯗꯅꯕꯅꯦꯅ ꯆꯦꯡ ꯋꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯆꯦꯡ ꯁꯣꯠꯄ ꯆꯠꯄꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯤꯔꯝꯃꯤ ꯃꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯁꯤ ꯄꯤꯕꯥꯐꯝ ꯅꯠꯇꯦ CM ꯑꯣꯏꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯤꯅꯤꯁꯇꯔꯕꯨ MLA ꯑꯣꯏꯔꯣ ꯀꯥꯗꯕꯗ ꯑꯗꯨꯝ ꯄꯣꯞ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯐꯠꯇꯅ ꯁꯨꯝ ꯈꯟꯈꯤꯕꯗꯣ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯁꯦꯝꯕ ꯋꯥꯈꯜ ꯈꯟꯗꯕꯤꯗ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯦꯅ ꯁꯥꯏꯟ ꯕꯣꯔꯗꯇ ꯊꯦꯠ ꯂꯩꯔꯗ ꯃꯣꯏꯁꯤ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯉꯥꯡꯂꯛꯀꯅꯤꯅꯦꯅ ꯋꯥꯈꯟꯗꯣ ꯌꯥꯝꯅ ꯈꯟꯖꯟꯕꯗꯣ ꯁꯨꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯅꯤꯡꯉꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯩꯅꯤ ꯚꯣꯠ ꯀꯥꯗꯅꯕ ꯑꯃ ꯊꯥꯗꯣꯛꯅꯕ ꯃꯥꯅ ꯑꯗꯨꯝ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯂꯧ ꯃꯌꯥꯝ ꯑꯃ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤꯅ ꯃꯤꯁꯟꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯍꯩꯔꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯌꯣꯛꯇꯣ ꯉꯥꯡꯉꯛꯇꯅꯅꯦ ꯍꯥꯏꯕꯅꯦꯕ ꯉꯥꯡꯂꯛꯀꯅꯤꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗꯅ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯗꯣ ꯑꯩꯈꯣꯏ ꯃꯥꯗꯔꯁ ꯗꯦꯒꯤ ꯉꯔꯥꯡꯒꯤ ꯐꯦꯁꯕꯨꯛꯀꯤ ꯁꯤꯁꯨ ꯌꯨꯝꯐꯝ ꯑꯣꯏ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡꯁꯦ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯦ ꯃꯥꯏ ꯏꯁꯨꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯗꯤꯕꯦꯠ ꯇꯧ ꯀꯥꯟꯗ ꯏꯁꯨꯗꯨꯗ ꯈꯟꯅꯗ꯭ꯔꯗꯤ ꯑꯇꯣꯞꯄꯗꯤ ꯀꯅꯥꯝ ꯌꯦꯡꯕꯤꯔꯣꯏ ꯇꯥꯁꯨ ꯇꯥꯕꯤꯔꯣꯏ ꯑꯗꯨ ꯄꯣꯠꯇꯨꯅꯤ ꯑꯗꯩꯗ ꯏꯃꯥ ꯅꯨꯡꯁꯤꯕ ꯃꯥꯟꯅꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯀꯦ ꯁꯤꯅꯦꯕ ꯐꯣꯇꯣ ꯑꯃ ꯂꯣꯏꯔꯒ ꯁꯤꯗ ꯇꯧꯔꯤꯁꯦ ꯐꯦꯁꯕꯨꯛ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯄꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯩꯗ ꯃꯃꯥꯁꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯒꯨꯂꯤ ꯂꯩꯔꯨꯔ ꯂꯥꯛꯑꯣꯅ ꯃꯃꯥꯁꯤꯗ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯕꯕꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯒꯨꯂꯤ ꯆꯥꯅꯕ ꯂꯩꯇꯕꯗꯨꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯒꯨꯂꯤ ꯑꯝꯇ ꯂꯩꯔꯨ ꯂꯥꯛꯑꯣꯅ ꯁꯣꯝꯅꯥꯀꯟꯗ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯀꯥꯏꯅ ꯏꯔꯒ ꯊꯥꯒꯠꯄꯒꯤ ꯁꯤꯟꯗꯨꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯩꯔꯨ ꯂꯥꯛꯑꯣꯅ ꯀꯧꯔꯛꯄꯒꯤ ꯁꯤꯟꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯤꯛꯁ ꯔꯦꯁꯄꯣꯟꯁ ꯂꯩꯒꯅꯤ ꯃꯌꯥꯝ ꯊꯥꯒꯠꯅꯤꯡꯕ ꯊꯥꯒꯠꯁꯅꯨ ꯊꯥꯒꯠꯇꯕ ꯇꯣꯛꯁꯅꯨ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯒꯦ ꯈꯟꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯃꯛꯏꯁꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯔꯥ ꯚꯥꯏꯔꯦꯜ ꯑꯣꯏꯕꯅꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯃ ꯆꯠꯄꯅꯤ ꯑꯁꯤꯁꯨ ꯑꯗꯨꯗ ꯃꯦꯁꯦꯖ ꯄꯤꯕꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯒꯤ ꯃꯥꯟꯕ ꯑꯗꯨꯝ ꯌꯦꯛꯑꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤꯒ ꯃꯥꯟꯕꯅꯤ ꯀ꯭ꯋꯤꯟꯒ ꯃꯥꯟꯕ ꯌꯦꯛꯏꯕ ꯂꯥꯏꯁꯦ ꯑꯗꯩꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯂꯥꯜꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯂꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯇꯥꯗ꯭ꯔꯤꯅ ꯆꯨꯝꯃꯤꯅꯤ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯏꯌꯔ ꯀꯃꯤꯇꯤꯒꯤ ꯅꯥꯒꯥ ꯂꯤꯗꯔꯁꯤꯡ ꯎꯅꯔꯒ ꯑꯩꯈꯣꯏ ꯑꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯑꯗꯩ ꯐꯣꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯁꯟ ꯆꯠꯂꯛꯄ ꯑꯩꯈꯣꯏ ꯍꯧꯔꯛꯄꯗꯒꯤ ꯂꯥꯜ ꯂꯥꯛꯄꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯂꯩꯅꯕ ꯌꯨꯝ ꯆꯅꯤꯒꯤ ꯃꯊꯛꯇ ꯁꯥꯗꯅ ꯑꯩꯈꯣই ꯄꯔꯃꯅꯦꯟꯠ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯐꯪꯅꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃꯇ ꯐꯪꯕ ꯅꯠꯇꯦ ꯃꯀꯨꯕꯣꯛꯁꯨ ꯂꯩ ꯃꯅꯦꯝꯕꯣꯛꯁꯨ ꯂꯩ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯩꯁꯨ ꯂꯩ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯑꯗꯨꯝ ꯍꯤꯡꯅꯅꯕꯒꯤ ꯑꯗꯨꯝ ꯇꯧꯗꯕ ꯌꯥꯗꯗꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯍꯥꯏꯕ ꯑꯃ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕ ꯃꯗꯨ ꯐꯪꯗꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯌꯦꯡꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯖꯒꯥ ꯈꯔꯗ ꯑꯩꯈꯣꯏ ꯁꯥꯖꯤꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯅ ꯂꯩꯕ ꯖꯒꯥ ꯈꯔꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯄꯥꯎꯔꯦꯗ ꯌꯥꯝ ꯐꯖꯅ ꯁꯤ ꯇꯨꯡ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯂꯥꯟꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯁꯤ ꯇꯔꯥꯏꯅ ꯑꯩꯈꯣꯏ ꯌꯥꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯀꯃꯥꯏꯅ ꯁꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯃꯣꯔꯦꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯀꯥꯡꯄꯣꯛꯄꯤꯗ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯑꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯆꯦꯟꯈꯤꯕ ꯀꯨꯀꯤꯁꯤꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯄꯣꯠꯁꯤ ꯅꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯔ ꯇꯔꯥꯏꯕ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯅꯤ ꯁꯤꯗꯩꯗ ꯂꯥꯟꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗꯥꯅ ꯍꯥꯏꯕ ꯑꯗ ꯃꯥꯏꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ ꯂꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯕꯐꯥꯎ ꯇꯥꯗ꯭ꯔꯤꯑꯅ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝ ꯂꯧꯈꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯀꯟꯇ꯭ꯔꯥꯗꯤꯛ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯨꯕꯨ ꯖꯨꯟ 4-5 ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯊꯝꯃꯛꯏꯁꯤ
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯗ ꯂꯩꯁꯤꯅ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯃꯥ ꯌꯦꯡꯕꯅꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯁꯦ ꯑꯗ ꯃꯥꯅ ꯍꯥꯏꯁꯦ ꯐꯣꯟꯗ ꯂꯥꯎꯔꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯂꯗꯤ ꯈꯨꯕꯥꯛ ꯈꯨ ꯑꯗꯨꯒ ꯑꯁꯣꯏꯕ ꯍꯥꯏꯔꯛꯂꯒ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯨꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯉꯥꯡꯕ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯅ ꯉꯝꯍꯧꯗꯗꯅ ꯅꯠꯇ꯭ꯔꯒ ꯀꯩ ꯇꯧꯕꯅꯣ ꯃꯗꯨꯒꯤ ꯁꯥꯎꯅꯤꯡꯕ ꯃꯤꯀꯨꯞ ꯊꯣꯛꯎꯕ꯭ꯔꯥ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯇ ꯈꯜꯂꯛꯀꯗꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯂꯗꯤ ꯈꯨꯕꯥꯛ ꯈꯨ ꯑꯗꯨꯒ ꯑꯁꯣꯏꯕ ꯍꯥꯏꯔꯛꯂꯒ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯨꯅ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯁꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯒꯦ ꯍꯦꯛꯇ ꯍꯣꯏ ꯀꯥ ꯍꯦꯟꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯛꯄꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯇꯧꯕꯁꯨ ꯑꯗꯨꯝ ꯐꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯑꯃꯗ ꯀꯔꯤꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯇꯧꯕ ꯑꯗꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯀꯔꯤꯅꯣꯗꯨ ꯌꯥꯝ ꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕ ꯐꯩ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯅꯠꯇꯕ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯄꯤꯕ ꯈꯪꯉꯤꯕ ꯒ꯭ꯌꯥꯟꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯒ꯭ꯌꯥꯟꯁꯤ ꯂꯣꯏ ꯃꯥꯟꯅꯍꯧꯅ ꯌꯥꯄꯣꯟꯇꯦ ꯂꯣꯏ ꯃꯥꯟꯅꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯂꯩꯔꯣꯏ ꯗꯥꯛꯇꯔꯁꯨ ꯂꯩꯔꯔꯣꯏ ꯗꯥꯛꯇꯔꯒꯤ ꯗꯥꯛꯇꯔ ꯉꯥꯛꯇ ꯉꯥꯏꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯂꯩꯔꯔꯣꯏ ꯁꯤꯟꯃꯤꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯃꯈꯥꯗꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯁꯤꯟꯕ ꯐꯥꯒꯠꯄ ꯈꯔꯕꯨꯗꯤ ꯂꯦꯞꯄꯤ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯐꯥꯗꯅ ꯏꯚꯟ ꯖꯦꯜꯗꯕꯨ ꯊꯥꯖꯤꯟꯗꯅ NSA ꯄꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯅꯤ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯂꯗꯤ ꯃꯤꯑꯣꯏꯕꯁꯤ ꯊꯥꯒꯠꯄꯗ ꯍꯔꯥꯎꯗꯕ ꯂꯩꯇꯦ ꯑꯩꯁꯨ ꯃꯤꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯊꯕ ꯑꯗꯩ ꯀꯔꯦꯝ ꯀꯊꯥꯏꯅꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩ ꯂꯤꯃꯤꯠꯇꯨ ꯀ꯭ꯔꯣꯁ ꯇꯧꯗꯕ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯅ ꯂꯩꯔꯤꯁꯨ ꯋꯥꯁꯇꯣꯛ ꯑꯃ ꯂꯩꯔꯤꯅꯤ ꯐꯔꯒꯅ ꯐꯔꯦ ꯁꯣꯏꯔꯒꯅ ꯁꯣꯏꯔꯦ ꯐꯠꯇ꯭ꯔꯒꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯤ ꯒꯠꯁ ꯑꯃꯁꯨ ꯂꯩꯒꯗꯕꯅꯤ ꯑꯗꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯂꯗꯤ ꯈꯨꯕꯥꯛ ꯈꯨ ꯑꯗꯨꯒ ꯑꯁꯣꯏꯕ ꯍꯥꯏꯔꯛꯂꯒ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯨ ꯍꯥꯏꯗꯅ ꯁꯨꯝꯕ ꯄꯣꯠꯁꯤꯁꯨ ꯑꯐꯕ ꯅꯠꯇꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯑꯌꯥꯝꯕꯅ ꯍꯟꯗꯛ ꯉꯁꯤꯁꯤ ꯀꯥꯔꯇꯨꯅꯤꯁ ꯑꯌꯥꯝꯕꯗꯤ ꯃꯥꯗꯔꯁ ꯗꯦ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯥꯏꯗꯤꯌꯥꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯅꯩ ꯑꯗꯣ ꯃꯃꯥꯁꯤ ꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯆꯠꯂꯒ ꯂꯩꯕꯁꯤꯅꯤ ꯑꯗꯣ ꯃꯃꯥꯁꯤꯅ ꯏꯃꯥ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦꯒꯤ ꯑꯣꯛꯁꯥ ꯆꯥꯒꯦꯅ ꯍꯥꯏꯗꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗꯨꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯉꯝꯕ ꯀꯔꯤ ꯀꯔꯥ ꯇꯧꯒꯗꯕ ꯄꯣꯠꯇꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯁꯣꯜꯂꯒ ꯆꯩꯁꯨ ꯆꯨꯔ ꯆꯠꯄꯁꯤ ꯏꯃꯥ ꯉꯁꯤꯗꯤ ꯃꯥꯗꯔꯁ ꯗꯦꯅꯤ ꯑꯣꯛꯁꯥ ꯆꯥꯒꯦ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯎꯠꯄꯗꯨꯅꯤ ꯑꯗꯨꯒꯤ ꯎꯜꯇꯥ ꯆꯠꯄꯗꯨꯅꯤ ꯉꯁꯥꯏꯗ ꯅꯨꯡꯁꯤꯕ ꯊꯥꯔꯒ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯗ ꯀꯔꯤꯗ ꯊꯥꯒꯠꯇꯅ ꯁ꯭ꯇꯦꯇꯁꯇ ꯋꯥꯆꯞꯇ ꯀꯔꯤꯗ ꯀꯔꯤ ꯇꯧꯕ ꯃꯌꯥꯝꯗꯨꯅꯤ ꯁꯤꯅ ꯑꯃꯨꯛ ꯎꯜꯇꯥꯅꯤ ꯃꯥꯅ ꯇꯧꯒꯗꯕ ꯄꯣꯠꯇꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯥꯗꯔꯁ ꯗꯦꯅꯤꯅ ꯑꯣꯛꯁꯥ ꯆꯥꯒꯦ ꯍꯥꯏꯁꯤꯅꯤ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯅ ꯃꯣꯠꯂꯤ ꯃꯟꯗꯦꯗ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯎꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯄꯅꯦ ꯃꯟꯇ꯭ꯔꯤ MLA ꯑꯗꯨꯗ ꯃꯥꯅ ꯍꯧꯔꯦ ꯄꯥꯎꯃꯤꯁꯨ ꯀꯦꯃꯦꯔꯥ ꯌꯥꯜꯂꯒ ꯆꯠꯄ ꯀꯦꯃꯦꯔꯥꯗꯤ ꯅꯠꯇ꯭ꯔꯦ ꯄꯥꯎꯃꯤꯗꯤ ꯃꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯔꯦ ꯒꯤꯞ ꯑꯋꯥꯔ ꯍꯣꯝ ꯑꯩꯈꯣꯏ ꯌꯨꯝ ꯄꯤꯌꯨꯅ ꯂꯥꯎꯕꯅꯦ ꯑꯗ ꯃꯥꯅꯦ in spite of the efforts made to solve their problems ꯑꯩꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯤ ꯁꯤꯃꯛꯇꯗ still accusing me of trying to capture their votes ꯑꯗꯨꯅ ꯃꯣꯏꯒꯤ ꯚꯣꯠ ꯂꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯑꯁꯤꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯀꯟꯅ ꯍꯣꯠꯅꯕ ꯑꯗ ꯚꯣꯠꯀꯤꯗ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤ ꯄꯣꯛꯐꯝ ꯆꯥꯐꯝꯗꯨꯗ ꯅꯣꯡꯃꯇꯁꯨ ꯍꯤꯡꯖꯔꯒ ꯑꯩꯈꯣꯏ ꯁꯤꯖꯒꯦꯒ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯥꯎꯔꯛꯄꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯎꯔꯤꯁꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯈꯜꯂꯤꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯐꯅꯕ ꯑꯩꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ still accusing me of trying to capture their votes ꯃꯣꯏꯒꯤ ꯚꯣꯠ ꯀꯦꯞꯆꯔ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯅꯨꯡꯒꯤ ꯑꯥꯔꯊ ꯆꯦꯟꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.